Tongan ba Manipur da thokpa thawdo wathok singi paw mayam da update tawjage haiba update sing asida mamau nupi na Manembok phuba Dr.Danabir Laishram na sengdorakpa adudagi kuki ki thong saba thingjin khiba mama macha mang khiba dai tongan ba paw sing mayam da share tawjage mayam na loi faw yengbiu haina ningsingjari Manembok phuba da chenabi mamau nupi ani court na ben da thadokre makhoigi maming yumlembam ongbi Rojina chahi nifu humdoi yumlembam ongbi premi elai saya chahi kunthra mapan luang sambam awang laikai da leiba victim oiriba yumlembam kunjarasi chahi humdra taret ki mayumda masana yana miyam da lale haijakre hairiba lale haijakhibagi video adu mayam puni yingminarse Boxi aigel matam khara aigel mina sabani imasi matam puna bangta makoksi nare aduna matam puna bangta mase mafis da makong hamjin banena matam puna bangta aina seba tawduna imagi makong hambadu iru samthok photoktana seba tawduna laksai adubu numitumadi aina numitudi saunumba mayaina phirondu loktho yadena khara tathi tawoina toaster khara tawjakhe magidumta praja mayamna ngakpi haina ipoknona khunjari matungda asigumba thawbak amata tawjararoi imagi seba mapung phana tawjage haina pongdoksari matungda inem pokasumba tawhaidaba thabak tharam bya tawbaje matungda amona tawdana ba haina haijari si matungda tawkobodi maglaiba miyam piningba dandiyo khoi isana yana lajarabi lale haina laiba miyam sinna miyam namokta lale haije Atopa paw amada haukiba tang tarat nipan tha manga Englishing ani kunmari gi ayuki pung tare taba matamda yumdagi thokibadagi hanjelaktre laifamna ningombam baya lekai da leiba Romila akoijam sahi nifu amadi mahaki machanupa Nikhil akoijam sahi taret hairiba misak asi khangba yaurgadi makhada pijariba mobile number sida paw phabiraknaba haijari mobile number sing adudi 8837440673 number amana 8974340754 hairibasi kanagumna thengnabirabadi number sing asida paw pibiu haina hairi photo su sida makhada yaure masida thengnabiba yaurabadi mananapa police station natragana phone number pijariba asida paw pibiru haijari Atopa paw amada pamel thoiba hana leiraba Facebook page asina thagalakpa post ama khamyam da share tawjage photo ani ga loina thagalai RPM na nongmai na kap tuna warakre Lona Thinkraba Lalhuluk Revolutionary People Front RPM na masagi chahi humphuma thoimuk suraba rapist ni haiba nupa ama nongmaina kaptuna warakre makhongda nongmaina kaptuna warakraba nupa adu Bishnupur district ki kumbi PS ki manung chana laiba khungang amadagi M Ibohal Elias Tomba maming asengba maming nati haire mahakpu chairak pi dringagi mamangda Bishnupur district ki mafam amada pawmi singi mamangda puthokladuna RPF ki Central Bureau ki Division Secretary na hai wakhal mima nadrabi masagi chahi kuntarumuk surbi nupi macha ama rep tawgi marada party na mahakpu pharaga wayal chatharaba matung chairak makhal ahum pi naba pheyap laure chairak sing adudi Ibohal na nupi macha siki imungda lupa lakh manga numit tarani gi manungda piba chahi manga laikai da leiba yaroi punamak sigi mathakta akhanaba chairak ama pigani haina mahakna makha takhe makha chatharakpada megi tang 13 maitai amadi kuki gi marakta ahanbo oina shanti gi wari Guwahati da sanakre haina mami TV da phone lakhiba paw adugi matangda mitai lipul gi isilinau Singapore na phamina duna wakhal taminarba matungda hauji lairiba leibaki issue sigi matangda miyamgi ihul khangdana matungda amuk hanna tawroi haibagi sengdo warol ama mifamda yauriba yunaba kesor LP sak and Dr. Danabir Laishram na phongdorakli makhoina sengdoraklakpagi warol sing adu video ga loina na mayamda hanjage okay maitegi aina represent tawga kuki singa santi gi wari sabagi wa natte habasi press na sengdogan ni aduga mayamna kudong thibale basidagi akhoise loisengbe ade hojike all Manipur Christian organization su sengdore adi matunda akhoi gi wenasu aine nabukishor ne adu UNM gi secretary wariba bishak ne akhoi su tongana wa khabar jinda loisengdore sengdo baji loisengdo kana hojise mayamna warori sina adugi Manipur ki maitaiga adagi kenoga jo first round na wari sanagre ga na pausi mamuta da ta hapchun bisi sina miyam na warori ji chumeba adu kunna ko sina ko masa sauta mde na lan moi tong re aduga la lo sina wa na ko na na di sauta ne masi hokiba megi tangkara theta mami tv da ahan was chanti gi wafam ama pungthang ama ko jo kuki Maitei aikogi asumba negotiation gi peace ki matangda khanaba hokre haibagi photorpa wafam adu yumpham yaudaba
amani haibadu sukoi highly condemn tawi habdu phongdokchari aduga hariba mifam adu sumnadagi humanitarian assistance ki damakta health education treatment amadi victims singi survivors singi kari torgadi hena fagadagi haibagi khanbagi wakum adu khattani kuni chasakiba mauda mami tibina ahan ba kuthang amon santi bari sanaikra habdu mifam yaudabani madu highly condemn tawi adu loinena ko yam ngasiasi maite ni punda su koi famina tana tinna matunda modi photo lankre matunda ko amu hana madumba steps singi do chatpa khotpagi adu unabi port ase ko matunda su ko tawjaro haibisi su me amapunda thamjari aduga ko na su batana tinna ba yaudana sumani kun chasaru bai damakta su ko me amapamda lale haibu su khongokchari makha chatharakpada jenison chingsubam haina leiriba Facebook ki account holder aduna thagalakpa khoigi sinala mayung gi matang da nimit kunthan ni buki manung da changjalakadabani changjarakadabani haina video ga loina thagalakpa adu kainona kanglaipa ki arangba thawan michak haina leiriba KCP ki Facebook page asina jenison chingsubam hairiba misak asi masagi anaba amana maram oiduna luptagi pothaduna laikhraba misak amani mahakna lupka mari leinaba manba mongda social media da hairiba toriba sing asi lupka hiram amata da mari leinade haina sengdorakli jenison chingsubam na thagalangpa post adu sumayam da pathokjage Sina lai mayum nahak aigi post asi urabadi yam thuna nasana date 30 phawgi manungda changjarakadabani karigumba hek changaktaba tarabadi aikhoina oina koithi thiraga phangadi kanba yaba napunsidu arembada lemna mangani hairiba asida anam kanduna lotuna party da changaktrabadi adum loire aigi post asi aigi social media marup singna sina yonaba share tobiramo party da singnabagi mawongdaga tawraba sina nang tugani ko sanalaibak kanglaipak na yaipare haina mahaki video aduga loinana caption asi iraga thadurakpani mahaki video adu hapchararoige makha chatharakpada arambai tengol gi luchingba korongan ba khuman na mahaki Facebook account da irakpa post ama khak mayam da share tawjage film su yengu koiba su chatlu nahani laiba ki su khalu phrala laiba singbu ikai khumna respect taw noigi damaktani thawai thadoktuna thengnari basingsi koigi lange ngauge aduga amuksu marabak mafuro ki chongthoktana tawjariba singda social media da nisha khaibadawna hunduna ngangba chaiba karemnaba usittabadudi chai lakani haina mahana share tawrakli makha chatharakpada serauda kuki singna government na yadaba thong saba adu Manipur police ki kanguna chalaga thingubagi video adu mayam punna yengminasi